Mai Pakpa Mii Khaigi Heinabi Tara. Mai Pakpa haibase tungan ba aningba tungba oi tungan ba mi khaida. Mi kharagidi Mai Pakpa haibase paisa nungsagi maning tungba oi. Example oina lakpati karopati oiba. Mi kharadadi mana tauribado masak khangbiba award phangba. Sportsman gi oina medals champion oiba. Aduga mi kharadadi pukning wakhal hakchang nungaiba phibamda leiba ngambado oi. Nangi oina Mai Pakpa haibase oiningba mo oisanu khangjalu masigi Heinabi tara se Mai Pakpa mi punamakna sijanaba hiram ama hektada mai paknaba. Number 1 makoina pandam goals thami. Nangna punsigi pandam thamdaba Mai Pakpa mi amata thengnaram khiroi. Maramdi nangi apamba phangbagi chang wangnaba. Nangna pangthokadoribado mayek sengdragadi nangna tauribado mahi yaloi zero ga chap manai. Nangna chaklibado kadaidano khangdragadi nangna yawningiba mafamdo nattaba mafam amada tani. Pandam thambana mai pakningba mi khaigi number 1 makok thongba maru oiba thabak oigadabani. Nangna pamido karino chapchana masak khangu. Nangna tahaningiba foldo tanaba machem machet sugaina kari darkar oigadage khangdu. Aduga nangna karigino nangna pangthokadoriba khaise kari maramgino haibado mapangal kanhallu. Maramdi nangna soirakpa kanda ayetpa apanba thengnani matam chuppada. Adukanda nangonda thongna maramduna makha chathanba ngamnaba. Number 2 makhoina masagi punsigi daita pumba lowi. Mai Pakpa mi khaigi atopa maru oiba magun amana makhoigi Mai Pakpa amadi maithibagi daita pumba masana lowi. Mi anambadawna laibakna tuhatpire khande. Karigumba ama pangthokpa ngamdabada mingonda tainabagi mahut punsigi para tami. Tammu kanadaba oirodaba thabak tawdanaba punsimang chakhatlu. Khwaidagi phabadi nangi energy do hojiki oiba thabakta thadau amadi tungda lakadabagi plan tawbada. Nangi wakhalondu matam chuppada si kamaina pangthokpa yani amadi aina sidagi kari para tamba yai khallu. Kaidonungda haukhibada hinganu nangbu sembirakte tawbirakte haina taisenganu. Ningsingu mipum khudingmak khudong chadaba awaba mayoknai haibase. Mi khudingda masigi khudong chabase phangi. Mi ataida haukhiba thodokta tainagera natraga punsi mang chakatpada focus tawduna tungi punsi nungainaba semba. Oiningbu oikrasanu nangna hojik kari tawni nangna lepkadabani. Number 3 chatna pathap discipline. Mai Pakpa mi khudingi discipline haibase akanbi Heinabi amani. Masi chang naina pangthoktuna semgatpa yai. Yumdagi amadi mikha pondana thabak tawba mi khudingna khangni masana masablu discipline lehenbagi maru oibase. Nathanda ngaiba matamda social media paiduna YouTube ta video chengduna natraga karigumba ama tawgadra. Nangi tungi punsida kanarakadaba. Karigumba nangi punsigi pandam do mayek senglaba maram chumaba discipline leibase hena lahelli. Maram chumdaba maru oidaba wakhal chaithohanbadagi. Number 4 makhoina ngawi masa semgatpada. Nang mai pae haiba yaroi karigumba nangna nasa semgatpa lepadi sina nang maning tungde haiba nate. Masidi miyoibagi haunasani masa semgatpa anaw tambase. Aduna anaw tamjillu wakhalon semgatlu lairik paduna oja naiduna. Nangna hena tamikai nangna hena tani besang sagi amadi thawaigi. Number 5 makhoidi lairik yamna pai. Mai Pakpa mi khaigi matam lenbase lairik paba oi. Haujikan mi ayamana mathanta minute ani phamba ngamde bor chuduna makhutta phone paikhatuna social media da yamna bor oire post tongnabu honai. Adubu Mai Pakpa mi khaidi matomta leinabu honai. Makhoina mathanta leibase matam chupada nungaijai karigumba khara paba tabagi khudongchaba phangnina. Sina wakhalon amadi tungi punsida kanahalli. Nangna lairik paganba mi oidradi audio books taw. Nangna gym sanaba kanda irujaba matamda arembada mangkhiba yaba matamdo sijanau. Anauba skills anauba thauna hapada. Number 6 masagi matam sillangba hai time management. Matambu sillangba haibase maru oi Mai Pakpagi. Mai Paktaba mi khaidi makutta tawgadaba thabak yamadi wakhal wai masa phungatli. Adubu Mai Pakpa midi thongnalinjel hanthade. Makhoina maru oiba mahi hena phangadabaduna
ꯃꯥꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕ ꯋꯥꯠꯄꯗꯨꯅ ꯇꯨꯡꯗ ꯊꯝꯃꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯈꯩꯅ ꯃꯥꯡꯖꯧꯅꯅ ꯄ꯭ꯂꯥꯟ ꯇꯧꯏ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯣ ꯀꯔꯝ ꯍꯥꯏꯅ ꯃꯄꯨꯡ ꯐꯥꯍꯟꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯣ ꯌꯧꯅꯤꯅ ꯅꯝꯕꯔ 7 ꯃꯈꯣꯏꯅ ꯔꯤꯛꯁ ꯂꯧꯏ ꯅꯪꯅ ꯇꯤꯀꯦꯠ ꯀꯛꯇ꯭ꯔꯗꯤ ꯂꯣꯇꯔꯤ ꯐꯥꯎꯕ ꯉꯝꯃꯣꯏ ꯅꯪꯅ ꯑꯆꯧꯕ ꯔꯤꯛꯁ ꯂꯧꯗ꯭ꯔꯗꯤ ꯑꯆꯧꯕ ꯑꯦꯋꯥꯔꯗ ꯐꯪꯉꯣꯏ ꯃꯥꯏ ꯄꯥꯛꯄ ꯃꯤꯈꯩꯅ ꯈꯪꯏ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯤ ꯃꯈꯣꯏꯅ ꯌꯧꯅꯤꯡꯕ ꯃꯐꯝꯗꯣ ꯌꯧꯅꯕ ꯔꯤꯛꯁ ꯂꯧꯗꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯕꯨ ꯃꯤ ꯑꯅꯝꯕꯈꯩꯅ ꯃꯁꯤꯒꯤ ꯔꯤꯛꯁꯁꯦ ꯂꯧꯗꯦ ꯃꯥꯏꯊꯤꯕ ꯅꯪꯅꯦꯅ ꯀꯤꯕꯗꯒꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯃꯤꯈꯩꯒꯤ ꯍꯦꯟꯅ ꯃꯥꯏꯊꯤꯕꯗꯤ ꯇꯨꯡꯗ ꯅꯤꯡꯍꯟꯅꯕꯗꯨꯅ ꯑꯣꯏꯅꯤ ꯅꯪꯅ ꯄꯥꯝꯕ ꯄꯨꯟꯁꯤꯗꯣ ꯐꯪꯅꯕ ꯔꯤꯛꯁ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯅ ꯄꯥꯝꯗꯕ ꯄꯨꯟꯁꯤ ꯍꯤꯡꯕ ꯅꯝꯕꯔ 8 ꯃꯈꯣꯏꯅ ꯄꯨꯟꯁꯤꯗ ꯃꯥꯡ ꯆꯒꯠꯄ ꯂꯦꯞꯇꯦ ꯃꯥꯏꯊꯤꯕ ꯇꯨꯡꯍꯟꯕ ꯃꯥꯌꯣꯛꯅꯔꯕꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯗ ꯇꯨꯡꯍꯟꯕ ꯃꯥꯌꯣꯛꯅꯩ ꯃꯁꯥꯒꯤ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ ꯃꯤ ꯈꯔꯗꯤ ꯑꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯂꯩꯖꯕ ꯄꯨꯝꯕ ꯃꯥꯡꯕꯁꯨ ꯌꯥꯎꯏ ꯃꯤ ꯑꯅꯝꯕꯅ ꯉꯝꯗꯗꯅ ꯇꯣꯛꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯃꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯇꯣꯛꯊꯣꯛꯇꯦ ꯃꯥꯡ ꯆꯈꯠꯄ ꯂꯦꯞꯇꯦ ꯃꯈꯣꯏꯅ ꯈꯪꯏ ꯃꯤ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔ ꯂꯝꯆꯠꯁꯦ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯁꯦꯝꯃꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯏ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯔꯤ ꯍꯥꯏꯕꯁꯦ ꯀꯔꯝ ꯍꯥꯏꯅ ꯃꯥꯏꯊꯤꯕ ꯑꯋꯥꯕ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯍꯥꯏꯕꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤꯁꯦ ꯅꯝꯕꯔ 9 ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯊꯤ ꯄꯨꯟꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯄꯨꯔꯛꯅꯤꯡꯕ ꯄꯨꯔꯛꯑꯁꯨ ꯃꯈꯣꯏꯅ ꯃꯗꯨ ꯊꯦꯡꯅꯩ ꯅꯥꯊꯩꯒꯦꯔꯥ ꯌꯩꯊꯠꯀꯦꯔꯥ ꯗꯔꯀꯥꯔ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯊꯤ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯀꯟꯐꯤꯗꯦꯟꯁꯇꯨꯅ ꯃꯥꯒꯤ ꯄꯨꯝꯅꯃꯛ ꯊꯥꯗꯩ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯊꯤꯕꯗ ꯅꯝꯕꯔ 10 ꯃꯈꯣꯏꯅ ꯄꯥꯝꯖꯕꯗꯣ ꯇꯧꯏ ꯅꯪꯒꯤ ꯄꯥꯝꯖꯕꯗꯣ ꯅꯪꯅ ꯄꯥꯡꯊꯣꯛꯇ꯭ꯔꯒꯗꯤ ꯇꯁꯦꯡꯅ ꯅꯪ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯝ ꯑꯅꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯑꯌꯥꯝꯕ ꯅꯪꯅ ꯄꯥꯝꯖꯗꯕ ꯊꯕꯛ ꯇꯧꯔꯕ ꯄꯩꯁꯥꯒꯤꯗꯃꯛ ꯃꯁꯤ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯈꯨꯍꯤꯡ ꯅꯠꯇꯦ ꯃꯁꯤꯗꯤ ꯅꯪꯒꯤ ꯊꯋꯥꯏꯗ ꯆꯩꯅꯥ ꯄꯤꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯝꯖꯕꯗꯣ ꯐꯪꯅꯕ ꯅꯪꯅ ꯇꯧꯅꯤꯡꯗꯕ ꯊꯕꯛ ꯇꯧꯔꯁꯨ ꯇꯧ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗꯩ ꯃꯤꯠꯌꯦꯡ ꯊꯩꯈꯤꯅꯨ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯦꯟꯕ ꯊꯕꯛꯇꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝ ꯊꯤꯕꯅꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯄꯥꯝꯖꯕ ꯇꯧꯅꯤꯡꯕꯗꯣ ꯀꯔꯤꯅꯣ ꯈꯜꯂꯨ ꯑꯗꯨꯒ ꯂꯩꯖꯕ ꯕꯨද්ධꯤ ꯂꯧꯁꯤꯡ ꯊꯥꯗꯗꯨꯅ ꯅꯪꯒꯤ ꯄꯥꯝꯖꯕꯗꯣ ꯅꯪꯒꯤ ꯀꯥꯟꯅꯕ ꯇꯣꯡꯖꯕ ꯑꯣꯜꯍꯟꯒꯅꯤ ꯈꯜꯂꯨ ꯅꯪꯒꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯄꯥꯝꯖꯕꯗꯣ ꯇꯧꯕꯗ ꯅꯪꯒꯤ ꯇꯣꯂꯣꯞ ꯇꯪꯈꯥꯏ ꯑꯃ ꯀꯛꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯇꯧꯅꯤꯡꯕꯗꯣ ꯄꯥꯡꯊꯣꯛꯄꯗ ꯃꯃꯜ ꯂꯩ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯄꯥꯝꯖꯕꯗꯣ ꯇꯧ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯅꯣꯡꯃꯇ ꯊꯕꯛ ꯇꯧꯔꯣꯏ